Arambai News Guwahati Damitilongi Pau Tabi Sing Han Handu Maktada Chingangbam Suzitrani na Kurumjari Hosinga Sigi Samlapa Mariba Pau Sing Lobirase Indian Council of Medical Research ICMR Regional Medical Research Center RMRC Dribugar gi khutpu amana novel coronavirus ki anova variant Omicron variant asi subnatagi pung ani fawgi manungda result piba ngamba hydrolysis probe real time RT-PCR assay ama nauna puthokre asumna state asigi doctor amamadi mahaki khutpuna design tawduna semba kit asi akhanana Omicron ki damaktane synthetic gene sequencing the internal test tawkre amadi masigi result chama da chama chumi haire test chani hena tawkre hoziki oina yamnamak maru oriba amana variant asi phaba ngamnanabagi damak targeting sequencing gi damak pung 13 changli aduga whole genome sequencing gi oina nimit humni dagina nimit mangani fawba changi haina project head amadi scientist e Dr. Biswa Borkotokina phongdorakhi Numid humni marini dangi manungda triple P mode ki kuthangda Kolkata da based oiba biotech company GCC Biotech na chama da chama Make in India kit asi saragane loinana test kit asigi license ki thabak chathari amadi mathang cheyol dagi laboratory singda hariba kit asi phanglagani so haire Malayamda maming leraba football legend Laikidraba Daigo Maradona na sinarambani haina thajanariba masing khara khaktangi oina saba ghari heritage huvlot watch ama Assamgi Sibsagar district ki Daryaghat ta ngarang phangkhrabagi matung legendary footballer asigi ningsing mami kayasu amuk phangkhre masigi manungda jacket track pant t-shirt khongup toy doll squash racket watch lighter cape amadi ipad na chingba yauri haina Assamgi DGP special GP Singh na tweet tawrakhi masi Assam police na Dubai police ka khusamnaduna thong asida chenaba Wazir Hussein gi mayumda chattuna thihumba chatlubadagi hariba polam sing asi maki mayumdagi phangkibane panbayai asumna phangkriba ghari asi Dubai dagi mangkibane Guwahati da two-wheeler thoriba amadi tongliba animak tangai fadana helmet upkadabani haina Assam lengakna lokthokhiba matungdagi helmet yonba amadi leibasingi masing state asida khanghen hengalakhibaga loinana Guwahati da helmet huranbagi changsu khanghen hengalakli bike mathakta thamlamba helmet sing huran kibagi paukya leptana lakli maroina Guwahati gi Athgaw Fancy Bazaar amadi Beltola area da helmet huranbagi pau leptana lakli Ngasi Guwahati gi Botaguli Sri Sri Govinda Mandir da Marfuni Thoi Suban Nupilal Ningsing Numit Botaguli Manipuri Mahila Samiti gi President Thaurani Kusum Sarma Namifama Poiduna Pangthokre Thorom Hogalakpada Laikhitrabi Ima Singi Mafamda Tiliba Miyamna Mirakatuna Ikai Khumnakhi Thorom asida Colonel Retired BD Singh Colonel Retired GC Singh Akham Chawba Madi Thokchom Ngobana Daista Famki Tokchom ngobuna conduct tawkiba thormasida Akham Binita Mutum Jaisri Mutum Manjubala Mrs Nomina Kaisam Hemchandra Usam Rajkumar amadi Yanglem Birona Chingbana Nupilal amadi masigi maramda wangangki Yengkhom tathotpina saihau isai amadi sairoi isai sakhi Mifam mapu Thaurani Kusum Sarmana Nupilal Ningsing Thoramasi Botaguli Mitei Khungangi oina ahanba pangthokjabane mathang chehida hena ningthijana pangthokani haina waroishin piki Thokchom ngobuna vote of thanks piki haina Ibobi Singh Secretary Govinda Mandi Parichalna Committee na thadorokpa chirol amana khangalakli Asumna Marfuni Thoi Suba Nupilal Ningsing Numit Thoram Assam Manipuri Mera Paibi Apunba Lup Ampal Nasu Sinduna ngasi Kasar Lamagram Khunda Pangthokre Thoram asida President Imasana Thoi Devi Chief Guest Kaushik Rai MLA Lakhipur Special Guest Mutum Rina Singh Guest of Honor Oina Momon Leima Radhamani Devi Romeo Singh President Mapi Council Manihar Singh President NIPCO G Benny Mishra K. Bikramjit Singh, General Secretary, Amshu, Sangita Begum, President, AMMMPSA na Daisafam Ki. Lupki President na Lupki Piral Chingkhalaba Matung, Laikidrawa Ima Singi Mafamda, Hairang Lerang Katuna, Ikai Kumnaba Utki. Chief Guest Namira Chokatuna Thorom Hodok Labagi Matung, Sukhesni Singh, General Secretary, Ampalna, Taramna Okpagi Warol, Aduga, Nungyoiba Warolna, Sobam Jayanti Devi, Advisor, Ampalna Piki.
Chief Guest Kausik Rai na haikibada Lakhipurgi MLA amoina Manipuri miyamgi angamba mateng pangjagani miyamnasu mathau taba haibirau Manipuri loan gi problem asisu ngamliba makai mahakna Assam State lengakta taksingani haiki Manipuri loan bu associate official loan ohenbagi damak wahang hangbiduna pakhum kaya CM na pibirakibaga loidana hojik Manipuri loan bu Assam lengakna sakhang bahaurakpa asisu thagat poina maifagi president Thangjam Brojen Singh na leirum piyanduna thagat pafongdokhe Ampalgi vice president Padmavati na miyambu thagat wahi piraba matung thoram loisinke Marpuni Thoi Suba Nupilal Ningsing Kumon Ram Prasadpur Dholai Kasardasu All Assam Manipuri Women Mera Paibi Coordination Committee Headquarter Silchar Sinduna Pangthokiba Kumon Thoramasida Konjengbam Ongbi Aruna Acting President Central Committee na Luki Piral Chingkhatke Loinana Laikhitraba Imasingi Mafamda Hailei Katuna Ikai Khumnaki Mapung oiba mifamda Khaidem Ongbi Bimbabati Devi Lubasigi Central Committee ki Vice President Ngangom Ramakanta Singh Legal Advisor Dr. K.N. Chan Chairman Amuthoi Sangeet Vidyalay Chandpur R.K. Gopalsana Chingakham Harilal Professor K.H. Dhiren Chingbana Mathang Sitna Mifam Apu Amadi Sangarba Mithung Singoina Daisa Famke Apongma mifamda Konjengbu Ongbi Aruna Acting President Parimal Suklaveda Minister Forest Excise and Fisheries Namairakpam Buddha Chandra Social Activist Jiribam Ketrimayum Kundal Chief Advisor Amiyana Chingbana Mifamapu Mithung Lenamadi Ikai Khumnaba Mithung Singoina Daisa Famke Benubala Devina Chahigi Paudamamadi Warep Pathoke Warep Singi Manungda Manipuri Autonomous District Council Phangnanaba Assam Lengakta Taksinba Drug na manghalaba Manipuri Khunai Naharol Singbu Kananaba Amadi Mithai Nupina Atopa Sagaida Yum Panba Tinganaba Akanba Khongjang Sing Changsinba Amadi Mathang Chahigi Nupilal Ningsing Thoram Lakhipur Subdivision gi Manung Chana Jingdong Lei Kaida Pangthokpa Haiba Warep Sing Lauke Ngasi Hozai Padam Pukri Higher Secondary School dasu Marfunithoi Suba Nupilal Apunba Mera Paibi Lub Hozai na Sinduna Kumon Thoramasibu Pangthoke Lairen Lakpam Ongbi Bizenti na Mifama Puoi Kiba Thoramasida Athoiba Mithungoi Kiba Thingbaizam Ibe Yaima President Nimpal Imphal Akhanaba Mithung Singoina Huirem Romabala Nongleima Haubam Ngangom Deba Thangjam Irabot Moirangthem Sumila Laishom Asok Amadi Konjengbam Babasnana Daisafamke Kala Khungi Saisakpi Singna Sehau Isai Shakhi Okna Khudki Chairperson T.H. Shamulana Taramno Okpagi Amadi Padmavatina Keynote Address PK PH Mani Babu na Maira Paibigi Thaudangi Maramda Sandokna Panki Amadi Aroibada Mifam Mapuna Maira Paibigi Yaipaba Oirasanu Haiba Wafam Tamlaga Mifam Loishinki Ngarang Kunjalal Yendrimam Amadi Razen Naurimna Iba Lairik Ani Assam Manipuri Sahitya Parisad Bhavan Silchar da Phongkre Assam Manipuri Sahitya Parisad na Sinlang Kiba Lairik Phongbugi Thoramasida Parisad ki President Ngangom Jaykumar Professor Raghumani Moirangthem Dev Singh Amati Thokchom Vishwanathna Daisafam ki Razen Naurimna Iba Phonghodraba Paukhum Wari Macha Amadi Kunjalal Yendrimam gi Lairik Mari Habadi Sana Konung amasung Ngangbi Maharani Punsiwari Buddha Chandra Maharaj ki Leima Sija Singh Punsiwari Maharaj Kumari Binodini Punsiwari Amadi Leima Pat ki Tharik Tha Historical Novel Phongki Ngarang Malimgi Apunba Maitai Lining Lupna Oza Khuman Chauba Maitai gi Lamjing Makhada Rampur gi Manipuri Sahitya Parisad Sanglenda Mitai gi Isagi Lining Inata Hanjilakpagi Wasak Parei Hanba Thoramgi Manung Chana Bengali Ichil Inau Singsu Maitai Eikhoi Lining da Changlakpagi Thoram Ama Pangthokibaga Loidana Makhoibu Lupki Maikaidagi Machu Taret ki Lengyan Phi Amamam Kudol Tamduna Harau Tayamba Nungaiba Phongdokre Manipurasu Nupilal Ningsing Thoram Mafam Kyada Pangthoknaki Chakwat Khongthang Apunba Nupilup Awang Potsangbam Nasu Sinduna Marfunithoi Suba Nupilal Ningsing Thoram Potsangbam Community Hall da Pangthokre Thoram asida Forest Range Officer S Somorentro S Tomba Y Kumarjit M Kuber Imakholgi President Dr. Rajkumar Gunachandrana President Member Singh Oina Daisafam Ki Nupilal Ningsing Lamjel Amasu Pangthokki Maduda Khundongbam Ongbi Loitangna Ahanba Nongthomam Ongbi Memana Anisuba Amadi Sobam Ongbi Manitona Ahum Suba Mana Phangke Ahaloirabi Ima Singdasu Ikai Khumnaba Utke
Dr. Gunachandrana Nupilal gi nungyeba wafam sing miyam da thamki amadi social worker Maisnam Jati Luwang nasu nupina loriba thogdangi matangda thorom asida sugaina wangangki Jiribam dasu Jiribam gi ima kaithelda Nupilal Ningsing Numit Observation Committee na sinduna pangthokre thorom asida TH Amurasi Chanu JTO Jiribam TH Gini President Jimwak S Susila President AJMP Asangbi President Jimpal M Nivarani President Wasit Amadi H Thoibi President WOK na saruk yake Jiribam Siko Branski Nona Anoba Tobu Basing Kankre President Oina Laiprakpam Nil Moirangcha Vice President Oina Koizam Babudhon Luang Working President Oina Yambem Naba Kumancha Amadi Secretary General Oina Sagul Sem Sarat Mangang Bukhanki Ade Secretary Kayagla Loina Active Member Manga Working Women Secretary Oina Ani Amadi Advisor Oina Sanasam Lalmani Khwairakpam Angauton Mitei Naurem Lalmohon Mitei Amadi Mutum Upen Mitei Bu Khanki Manipuri Literary Association Malana Point of the Month Pikrabi Amadi Tongan Ba Award Kya Pangkrabi NG Bija Kaisam Guwahati da Leibina Manipur Literature da Tauriba Khudola Sibu Ubiraduna Bharatiya Dalit Sahitya Academy Delhi na Dr. Ambedkar Fellowship Award Pirakre Ima Khol Imphal Gisu Life Member Asina Asigumlaba Award Asi Panglakpada Malagi Maikidigi Nungaiba Fongdorokpaga Loyana Manipuri Sahitya da Yamnamak Mang Thana Mai Pakpa Oirasanu Haina Biren Khumanpu Secretary na Thadorokpa Chirol Amana Phongdorakle Garang Jiribam da Manipuri Literary Association Malana Sinduna Jiribam Community Hall da MM Ahmed na iba lairik ani Yekraba Mai Wari Macha Amadi Pangal Chanuralaktagi Biography Phongkre Lairik Animak Imphal da su Numit Asimaktada Phongki Lubasigi Advisor Dr. Chandam Kamalna Mipamapu Oiduna Pangthokiba Thoromaseda Soul Story Society India gi President Ingudam Binodna Athoiba Atithi Loidana Manipuri Sahitya Parisad Jiribam gi VP Kabarbam Babaton Kasar Baskandi gi Hanagi GP Savanetri Khoirul Nesa Chaudhuri Amadi Narol Khorirol Silup Lakipur gi Hanagi Thoburel Kabi Abdul Hamid su Akhanaba Atithi Oina Saruk Yake Thorom Haugatpada Lupki Chairperson F. Ahmed na Wahudok Amadi Thoburen Biren Kumanpuna Thorom Kadak Tauki Saisakpa Loitongbam Manikopalna Saihau Amadi Sairoi Isai Saktuna Thoram Loishinki Ngarang Thangza Numit Manipur Legislative Assembly Museum and Archives Auditorium Imphal da Mulk Raz Anand na iba novel Untouchable bu Haikrujam Syam Sundarna Sokna Yadaba Mi Haina Manipuri da Handokpa Lairik Phongbagi Thorom ama Pangthokre Thorom asida eminent Manipuri scholar Longjam Jaichandra Singh na athoiba lengbirakpa Professor Huirem Bihari President the Cultural Forum Manipur na Thorom mapu amadi Lairen Mayum Birendra Kumar Sharma Academy Awardina Lairiki maramda wangangki Lagliba December gi kunda akhanaba session ama Nagaland Assembly da phamgadori hariba session asida apspa lokthokpagi ware pass toraba yana leire Panbayai handak Mon district ta thokiba Naga Micham Taramanga Assam Rifles na hatkiba thong adugi matungda Nagaland gi CM nephew gi cabinet na apspa lokthokpagi ware lokrabane Jairagasida Naga Council Dimapur na Dimapur da laiba civil society organization sing travel ho sing amadi union sing na Mon district ki oting da thokiba thokdok adubu kanamak condemn torokkibaga loidana DC Dimapur gi kuthangda Nagaland gi governor da memorandum amasu pishinkre Memorandum asida apspa lokthoknaba amadi Naga political issue athuba matamda santainanabagi wafam singi mathakta yamnamak khananingai oiba amadi Assam Rifles ki identity da sokadaba wafam amoina Assam Rifles na sizinariba Friends of the Hill People haiba tek asi lokthoknaba davi torokkibaga loinana thogdogadu chenaba armed force ki personnel sing phagadabani hairakli Kerala gi Kochi da ahan boina Omicron gi case ama phangkre miyasi hokiba December 3 UK dagi halakibane hokiba December 9 da ma COVID positive oiki amadi mathang asum test toroba matung Omicron gi case ni haiba khangba ngamlakibane Chandigarh su ahan boina hokiba November 10 ni
ngasi haukiba November 12 da Italy dagi halakpa chahi kun suraba pakhang macha ama Omicron variant positive oiki phagasi mapung fana vaccine kapthoklaba miyoine nakalamarom da Delhi da su Omicron gi ani suba case ama ngasi phangkhre aroiba da ngasi gi tentak pamaroiba pau khara Guwahati da nokba flyover mari sabagi thabak National Highway Authority of India na paikhalagani AICC na pochegi mamal tangkhatpagi mayokta Jaipur Rajasthan da Mahareli ama chatkre haukiba pung kun mari asida India na COVID ki anokba positive case lising teret ka chanipan humbutra teret phangki chongwa ga humpuni thoina COVID na maramoiduna laikhide Lebaga Sigi Vice President Venkaiah Naidu na University of the Educational Institute sing da India gi loan sing ngak sen bada maroiba thodang launana ba khanghan khre Prime Minister Narendra Modi gi Twitter hack tawrure adubu amuk yamnamak hai sing na restore tawki Mumbai da Omicron na maramoiduna lakliba nimit nini asi masing yamba miyam punbada athingba thamkhre Chahi ama hena lomi singna lomi iho changsilamba du handokibadagi lomi sing Delhi thadoktuna chanaba hokre Indian origin Gautam Raghavan bu White House personal office ki head oina khankre US Canada amadi UK na miyoibagi hak khongoinabagi damak China Myanmar amadi North Korea ga yamnamak naksinaba miyoi amadi loop singda sanction thamjinkre Saudi Arabia lengak na tabligi Jamaat ban tawkhre Jamaat asi terrorism gi thongjau singi manungda amani hairakle amadi US ki state tarukta mapangal kalaba tornado amagi akanba tamthiraba sahumda miyoi chama henna sikre duga kaya amana thiba phangdre ngasi gana de Arambai news Guwahati da mangtilon gi pau sandok chaba matang solution jabaga loinana tabiriba singbo amkaso hana khurumjari